ngasi phong ki patongan tongan ba se phong singdigi maroi ba pausing khonga charaga ma'am da share tawjage ahan bada nongmai kapsilam le yaning da ba utladuna wakat mifam satakre mamang sahi gi December 13 mathoi bai bai numiki numidang pung 8 rom tabada khetriga awang leikai ditan thong maya da leiba AMD Nizamdin Elias Rame sei humdra apok polai kidraba AMD Enamudin gi yumda masak khangdaba khulai pai bisingna nongmai kapsinduna kelambagi thawdo adubu yaningdaba uladuna ngasi khetriga awang leikai gi maira pai bi amadi khetri iril mapal youth club KIYC ga kusamnaduna Mina Bazar Khetri Awang Lekai da wakat mifam satakre wakat mifam aduda saruk yakibi Khetri Awang Lekai maira pai bigi joint secretary pemana phungdokibada mirak tinba maphamda nongmai kapsinduna aki akhang phawlibasi laibak asina akanba maungna kandem tawi ramegi mara leirabasu phaminaduna gyan tana semdok minabagi tanja pidriba karigino thawdo asi makha tana tawbiginu aduga nongmai kapsinbagi maram athubada miyamna singdokadabani haidi laikai asi yamna santi laina hingliba mafam amani rami asi oza oiraga yamna samna hingliba laikai masak muna khangba mioi amani haidi thawdo asi gi matangna ngarang Porompat police station da complaint tawba laikre Porompat police na su case ama register tawkre haina paw amana makhatana phongdorakli atopa paw amana mo kaini singnaba sana san iroi sing sare Kangpopi district ki manungsanba khoirok Nepali khunggangda kaini haina singnaba masak khangdaba sa singna sanamadi iroi sing chathokre hairi pawgi likhun amana hai sayol amaromgi mamangda khunggang adudagi san taret amadi iroi ahum mathang mangbagi thakdok laiki mamang thagi kungani pana khunggang singna kaigumba sagi khungul amadi san iroi sing adugi makok thangba saruk sing umangi manung hanjinba mafam singda thengnaki san amadi iroi sing adu kaigumba masak khangdaba sa makhal aduna sathokiba oigani haina thajanari divisional forest officer Bisnupurna lusingba miyoi sing khoirok Nepali khunda changchinduna masak khangdaba sagi khungul amadi san iroigi makok sing adu yengsilure haina pawsina makhatana phongdorakli haina su phongdorakli makasa tharak poina topa paw manamo nupa masa ama mangkhre haukiba tang kunga mari tha taragani thu Englishing ani ge kun ing sagol senumiki pung ahum rom taba du waidigi laisram naukton maitai apokpa laisram maniton maitai kauba arapti mayalikai da leba sai taragani panrom suraba nupa masa asi mayumdagi thokibadagi haujuk phawba thifam khangdan leirakli makna yumdagi thokibada navy blue masugi jacket ama litki amuba masugi khongrau ama setki sport shoe white masugi ama tongki Fit mangaga inchi taruk rop wangi kulai kuchuni mak pukanagumana thengnabirabadi manak nakpa police station da paw pibiu natraga makhagi phone number asigi kuthangda paw pibiu haina nungluksarariba laisram maniton maitai mapa laisram indrani laima mama arapti mayalikai phone number na 9366889464 ni haina paw sina makhatana phongdorakli Makasa tarak poin atop paw manam ishorning ba sahi oiminasi gyan kakmang saliba sai English nganiga kunga matoi asidadi laina tina awa laitaba ing tapapunsi nungsangbo ohenana bagidamak ishor da sangjaduna nungaye phaba purakpa oirasanu haina ANU hop haiba topic ta pangthokpa sahi hobo numiki thoramda MBC Center Search ki pastor Jan Kamang daimaina phungdokre Singmairong Impal da leiba MBC Center Search ta anoba sai English nganiga kunga mathoi lakpagi thoramda ngarang MBC Center Search na sinduna pangthokre thoramadu MBC Center Search ki pastor Jankamang daimai MBC Center Search ki member Victor Kumraha na singba kayama saruk yakhi Harvest Team Manipur na special music saktuna miyamda tahangki Williamson Abon maina musical piece khongki thoram yariba member sing Jishugi maphamda thawni baga loinana laison isai su sakhi anawu sai English nganiga kun thoram pangthokpaga mari lainana MBC Center Search ki pastor John Kamang daimaina hai mamang sai English nganiga kun asi malem gi oina COVID-19 laina laisana maram oiraga laibak punamaki miyam kham thengna awaba sai haibadu oikre asigumba sai asi amu hanna laktaba oirasno saliba kumsi sai English nganiga kun ga mathui asina lakpaga loinana ana ayek yaudaba laina tina sendaba sai ama oirasano haina Jisugi maphamda thawniki
ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯗ MBC Center Churchꯅ A New Hope ꯍꯥꯏꯕ ꯇꯣꯄꯤꯛꯇ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯏꯪ 2020 ꯆꯍꯤ ꯑꯁꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯁꯣꯔ ꯅꯤꯡꯗꯨꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯕ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯆꯍꯤ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯁꯣꯔ ꯅꯤꯡꯕ ꯆꯍꯤ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯆꯪꯖꯕ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯆꯍꯤ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯇꯥꯂꯤꯕꯥꯟꯒꯤ ꯁꯦꯗꯣ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯒꯣꯚꯔꯅꯔ ꯌꯥꯎꯅ 8 ꯁꯤꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯐꯥꯏꯌꯔ ꯄ꯭ꯔꯣꯚꯤꯟꯁꯀꯤꯗꯃꯛ ꯇꯥꯂꯤꯕꯥꯟꯒꯤ ꯁꯦꯗꯣ ꯒꯣꯚꯔꯅꯔ ꯃꯣꯂꯥꯋꯤ ꯋꯥꯀꯤꯜ ꯑꯍꯃꯗ ꯑꯦꯂꯥꯏꯁ ꯅꯥꯖꯤꯝ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ 8 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯒꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯣꯛꯃꯦꯟ ꯑꯕꯗꯨꯜ ꯀꯔꯤꯝ ꯌꯨꯔꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯗꯣ ꯒꯣꯚꯔꯅꯔ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ 8ꯃꯛ ꯗꯧꯂꯠꯑꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣꯀꯦꯜ ꯇꯥꯏꯝꯁ ꯑꯌꯨꯛ ꯄꯨꯡ 2 ꯇꯥꯕꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯩ 3 ꯁꯣꯛꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯐꯥꯏꯌꯔ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯍꯦꯔꯥꯠ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯐꯥꯔꯒ ꯄꯨꯈꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯂꯤꯁꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯜꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯕꯁꯤꯔ ꯔꯥꯁꯨꯂꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛꯇ ꯐꯥꯔꯒ ꯄꯨꯈꯤꯕ ꯅꯨꯄꯥ 10, ꯅꯨꯄꯤ 4 ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯄꯦꯁꯦꯟꯖꯔ 15 ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯑꯍꯦꯟꯕ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯔꯨꯕꯥꯠ-ꯏ-ꯁꯪꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯚꯔꯅꯔ ꯂꯥꯜ ꯃꯣꯍꯝꯃꯗ ꯑꯣꯃꯔꯖꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ ꯃꯌꯥꯝ ꯇꯣꯡꯕ ꯄꯦꯁꯦꯟꯖꯔ ꯕꯁ ꯑꯃ ꯑꯌꯨꯛ ꯂꯣꯀꯦꯜ ꯇꯥꯏꯝ ꯄꯨꯡ 8 ꯇꯥꯕꯗ ꯇꯨꯒꯨꯟꯗꯤ ꯍꯦꯔꯠ ꯁꯤꯇꯤ ꯍꯥꯏꯋꯦ ꯂꯝꯕꯤꯗꯒꯤ ꯐꯥꯔꯒ ꯃꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯃꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯨ ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯇꯥꯂꯤꯕꯥꯟ ꯌꯥꯎꯅ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯤꯛꯆꯔ ꯃꯌꯥꯝ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯅ ꯅꯍꯥꯟ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯒꯤ ꯀꯥꯡꯕꯨꯅꯤ ꯃꯌꯥꯝ ꯏꯪ 2018ꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯖꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯧꯔꯛꯄ ꯍꯥꯏꯕ ꯑꯃ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯅꯕꯒꯤ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯃꯦꯃꯣꯔꯤꯁꯀꯨꯝꯕ ꯍꯥꯞꯄꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯄ, ꯑꯃꯁꯨꯡ ꯏꯪ 2019 ꯑꯁꯤꯗ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯃꯁꯛ ꯈꯪꯗꯕ ꯂꯥꯏꯑꯣꯡ ꯀꯌꯥ ꯅꯥꯗꯨꯅ ꯁꯤꯍꯜꯂꯛꯄ ꯑꯃꯁꯨꯡ ꯈꯦꯠꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯪ 2019ꯗ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯄꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯥꯖꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯃꯌꯥꯝ ꯌꯦꯡꯗꯕ ꯌꯥꯎꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯚꯤꯗꯤꯑꯣꯗꯨꯒꯤ ꯂꯤꯡꯛꯗꯣ ꯍꯥꯞꯆꯔꯝꯒꯦ, ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ, ꯑꯁꯨꯝꯅ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ꯫ ꯕꯥꯕꯥ ꯕꯦꯡꯒꯥꯅ ꯏꯪ 2019ꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯝꯕ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯒꯠꯂꯒ R.K. ꯕꯨꯙꯤꯃꯟꯇꯅ ꯌꯦꯛꯄ ꯂꯥꯏ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯦꯄꯔꯗ ꯊꯦꯡꯅꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯄꯦꯄꯔꯁꯤꯁꯨ ꯌꯦꯡꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯀꯔꯤ ꯅꯣꯂꯦꯖ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯗ꯭ꯔꯣꯞ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯕꯗꯨꯅꯤ, ꯍꯧꯖꯤꯛ LJM Army ꯚꯤꯗꯤꯑꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯤꯐ ꯑꯋꯦ ꯑꯃ ꯂꯥꯛꯏ꯫ ꯃꯌꯥꯝ ꯁꯤꯒꯤ ꯒꯤꯐ ꯑꯋꯦꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯔꯕ ꯒꯤꯐ ꯑꯋꯦ ꯑꯃꯅꯤ꯫ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ꯫ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡꯛ ꯑꯃ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯆꯪꯕꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯗꯨꯗ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯄꯤꯕꯤꯔꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯣꯃꯦꯟꯁꯤꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯒꯤꯐ ꯑꯋꯦꯁꯤꯒꯤ ꯌꯥꯎꯕꯒꯤ ꯇꯤꯀꯦꯠ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯗꯥꯎ ꯌꯦꯡꯕꯤꯍꯧꯔꯣ, ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ LJM Army ꯚꯤꯗꯤꯑꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯕꯨꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯏ ꯁꯣꯏꯗꯅ ꯒꯤꯐ ꯑꯋꯦꯁꯤꯕꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯤꯒꯤ LJM Army ꯚꯤꯗꯤꯑꯣ ꯌꯨꯇꯨꯕꯀꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯂꯤꯡꯛꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯨꯗ ꯆꯪꯕꯤꯔꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯤꯐ ꯑꯋꯦꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯃꯆꯥ ꯈꯛꯇꯪ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫